Good morning, February date 18. Howzik changiba market ase Nifty 50 dani. Aduga howzik apply tawgadiba na stop loss ni. Stop loss pigadiba na 160 da stop loss thamse. Howzik changiba market ase makharom da kungani haidana changbani. Howzik stop loss apply tawraba matungda howzik market ta chongiba paisa ase lupa sani lupa sohungi sangdi akoina profit hoina uwa fangi. Aduga lairiba market ki phibam ase so yamna phajaba market ama oiri haibase thamba yai. Howzik lakadiba market ase kai jaga fo akoina target tawgadagi haiba matamda 22,900 hariba jaga foxiti howzik komiba market asina ihan hana thengadaba amadi hariba jaga asibu support ki line oigadaba jaga amani. Masidagi market ki direction ase mathak kage haibra natagana makha kungge haibra hariba mafam masidagi uongadeni 22,900 hariba jaga ase phokta target tawse. Masibo kumakpa matamda profit lupa kya tongge haibado yengse. Howzik tongiba paisa ase lupa lising amaga sani lupa lising amagi sangdi akoina profit loina uwa fangi. Market se sum yengna wari amtang lizage mayam tamina se. Howzik lairiba time frame ase 3 minute ki time frame ni. First candle ngangraba matungda second candle su yamna phajana makharomda lum launa ngangthari basna 22,900 hariba jaga se vokti mamangi support mafam oikibana maram oiraga mafam masida sungsoi soidana support ki line oigani. Masina maram oiraga ngasai khoina thangkiba stop loss adu target tam tong onthoksage. Howzik market price songiba ase 180 gan 8 180 ga 7 da songbana maram oiraga target se yamna pikna 190 ga 5 da thamjarage. 195 da thamaba matungda apply tawrage. Apply tawraba matungda howzik thamiba target ase hit tawgadra natagana tawroidra haibadu yengase. Yamna tapna sangsalakpana maram oiraga 190 ga 5 ase hit tawgadaba lupa mari khata ngaisalaklai. Hairiba ase hit tawraba matungda profit lupa kya tongge haibadu khangminase amadi yengse. Target hit tawre. Hit tawraba matungda lairiba profit ase lupa lising amaga satruk 80 ga 7 hairiba paisa ase ngasigi market sangma matamda phangba ngamkre. Lupa lising amaga satruk si phangnaba hotnaba matamda thadariba paisa ase lupa lising 12 ga chamapan ase thadaraga hairiba paisa ase tankibani. Lairiba lot masingna wal lot ni. Sumai taraga akoina stock market digi nongmagi yamba yamtaba paisa khara tanba yagani haibase thamjage. Howzik lairiba 22,900 ki jaga da candle asangba mathoiba jiengo masidagi market se singkhatliba sini. Sumai taraga akoina candle se masak munna khangaga satpa taragadi stock market dagi paisa tanba yagani haibase thamjage. Ngase market ama changba matamda profit semba ngamkhabanina market sanabasu matang swaida loisanjage. Video se loifuk yengbaidamagta thagatpa phongdoksari. Stock market ki maramda khangningba amodi hangningba sing leiba sing adu comment section da comment tawbiramo haibase thamaga ngasigidi video se matang swaida loisanjage hayeng amuk unaminase.